Humputra nito isubo Manipur ning tam numit ki thoram pang thokre instrument of association amuk han hingel han nawa assembly de khana ba matam oire haina maiding ulai sem chana jaw ban hairi Langak na tha si tara taruk ta special assembly mi pham gani hana karom do yei thok na nga si pham ki ba cabinet mi pham na ware lo kre August tara taruki assembly session asi pangthok ngamdar badi pali belenga ga si Miami kholau ta daba mutual belenga ni hana state congress na thamlakli India madi Myanmar ngam khagi apun basang badi kilometer chama bukara mathoi watna union minister rejizuna Rajya Sabha da thamki ba wafum laibak tibani hana ex MLA ibom chana phongdorakli Article 371 clause ay Manipur chana ba yaroi UCM na changsil ba khongjang sa India government ki mayok tani kanagum furup amatag mayok tan natte hana phongdorakli Amasung Manipur ki governor Dr. Nazma Haptulana Swadesh Darshan scheme makara paikatpa development of Northeast Circuit Imphal and Khongjom project ngasi sangakre Ma'am kurum jari adom yang bir pack news ne hauze pungza sipaw gi maroi pausing miyam na pijari Manipur na British ki makuta ki amuk khana ningtam phangki bagi humputara ni thoi suba Manipur ningtam numit ki thoram ngasi Manipur miyam galoina na Manipur gi sana konungda pangthokre thoram da maiding ulai sem sana jawbuna sana konungda petruk lai masu da pakhang ba pafal chatwa ningtam firal singkhatuna atyar maningtam na paihan ki loinana hauzik lairiba Manipur lenga ga sina miyam gi hul khanglabade instrument of Association 1947 amuk han hingal hanaba assembly da khana ba matam oire hana maiding ulai sem sana jawa masung thauram se busin langkiba coalition for indigenous rights campaign sarkar phongdokre sana konungi famnaiba akhang ai sing ima ibel halaman loinana mahiroi kyana saruk yaduna pangthoki ba thorum duda maiding ulai sem sana jawbuna hai Manipurna British ki makutagi amuk han ningtam phangkibagi ngasi pangthok liba ningsing thorum ase kanagumba mioi natraga lup amatagi mayok ta pangthok pa thorum nate subnatagi Manipur haibale baga se British ki makutagi ningtam phanglaba matung miyam na mihut khallaga maromdom lengak semjaba leibak ama oirami haibase tungi mirol da khangan bagi padam da pangthok pane adubu kumja lising machapan nifun mapan gi October tarma ngada Manipurna India da tin khibada gi ngasi fawda state sida tangdu leita da made khudong thiba kaya mayok nadun lakli masina maram moiraga English singa machapan yankhaini thogi matam da gi hauraga lamdamasigi miyamna India gi lengak makhad leiba Pam Drehana Yo Ho Honar Kibane, Maramaduna India, Manipur history, civilization, Masak Kang Matam Oire, Masimagna, Manipurna India, the Tokhaina, Targa Haiba, anti India, Oibig Wafam Laite, Nakalani Marakta, mutual respect Pinaduna, India federalism, Nakminasi, Hingminasi, Haven Hana Fondoraki. Maramaduna Center ki wa yaudana state matomda decision lobang ngamnan na firep lomina se harabade instrument of Association 1947 amuk hingal han mathau tai haina mahak na phongdoki hojik si matonggi matungina kari maduda hapchanba yaba latraga lothokpa yaba haibududi tanaraga Kashmir da tawriba atayete state khada tawriba akogi India government hekta khud thingjanba yadaba adugumba state mayam ama lei makogi tongan provision leiba madugumbagi port ama akogi Manipur lengak nasu athuba matamda assembly da natraga masi mafam chabam da khanaraga akogi leibak si kanaba miyamgi sentiment khangna miyamgi emotion khangna thengnaba ngamnaba khulai ama akoi thiminasi harigadi hojiki instrument of assessment se masi akoi lahongna na mase review toba khanaba aduga mase kadai bhawa thab onthok payai habadu yengaga Manipur lengak su masom damai unjambiraga Bharat Sarkar da taknaba machangi
Maidingu Lesem Sana Zaun Makata Fondor Kivada, House Glade Manipur Lengakas and Isu Kaya the Miam Gidam the Lep to the Manipur Kai Yaro Habit Firep Kaya Fondok Narakli, Adubu Manipur the House Toli Isu Kaya, Center Gimakapona, Lake Kibana, Lengagasina, Towning Laga Towbody Ngam Dabagi. Ngam dabna maram oiduna luching ba sing makok sharam gani hana fongdoki maramaduna center gi makhada makoi apam pam da yengduna lenga ngak labadi lenga kamagi apha khudam natte manipura si apik palaiba kam oijar basu puwari naina bada auto palaiba sing dagi tade british na manipur thadok lamdai da manipura si kanagi su makha ponda laibak excluded state amani haina thambiram bane yekna kraba british laibak na fawbuda singba status piram khibalaiba ka si india government na ikai khumna fam thoi haina fongdoki Tauramadu the Sarugya Kiba Sarka Giko convener Somorendro Tokchom na Fondoro Kibada Southeast Asia da Maning Tamalaiba kama Oiramba Manipurna India da Tin Kirba Matung dagi State Sida Tongan Tongan Basatin Kaya Pangduna Lakli Maramaduna Manipurna India da Tindringagi pre-merger political status adu amuk Hanjil Hanaba Hotnaba Tangai Fadre Haibu Wafam Tamlaki Central gi wagi bina state na khut kan thingjan ba yada badai tawbani adubu mahalo thongna kan honari haibu wafam mayam amadi lainga asi thamoi sengba makoi na hona jaba makoi na tawningba makoi da phawba singdudi mayek sengna di thame madu puno maksi makoi na nupa thongna natraga maril laina pangthok ngamdriba se karigino haibu wahang amadi misam miyam loina hangba ngaktani laiba state lainga ase masisu nongna ikoi gi waram gani kok charam gani Miam gi damak di tawning ba aduga tawbadi ngamdaba ado sikarigino sida laiba lenga ase masidi sumna kaki maming degi wena thambadong na tawre masigi punamak kari haitare swiss dudi center da laiba lenga asna pairega makona si yade haibaromda ekoi leibak singai Center da isagi lenga ka sanaba autonomy khara talhanningi hanasu ningthau lesem sana jawbuna Manipur saka da apil tawkrei ngasi PPCM na sinduna palace compound Imphal da leiba youth welfare ground da pangthokiba Manipur na ningkha tamkibagi humputra ni thorak suba palan thorom da chief guest ki warol piraduna ningthau lesem sana jawbuna makata na high defense external affairs amasung communication ahum mase center na pahelaga ataidi istena apamba mongda ningtamna Lengak sasan tawan ningi Manipur lengak na center gi yakha yengduna lengak lingai state asi kangkhong saire isu na pik thalle kumjali singama chapan ni futare ta oikiba instrument of association gi mawong da tongan bo autonomy khara state assembly da ware lohan ningi ngasi pangthok le bathoram asi anti state anti social amasung anti government oiba wafam leite puwari gi tangkak amada oikiba state asi gi yamna maru oiba numit abu mutungi mirol singda ningsing halna ba pangthok pani fongdoki Maidingu lesem sana jawuna ibudo pakhang bagi papal yawba firal singkhatpa tongan be school mapan gi mass pass contingent singi salami okpa makok mathang tarba mass pass contingent singda mana mathum yenthokpa na padal thorom asigi mapungoi ba saknam oiki yamna atien ba sahi ani muki ning tamba makhak ekoi phangjerami aduga hariba october 15 na sidagi de ekoi india gi lengak manung be sangre haibagi adugumba aikoina lotpa yararoi aduga aikoina haidokpada masi haido uraga kari togane na kidana thambasu yararoi daba kogi mai gumba phina kuppa yararoi daba pot amakhak aikoina madu tungi mirol gi damakta ningsing bali Thauramadu da sarugya kiba hanagi minister RV Minting na hai Manipur ase ningthau pan maning tambalebak oiramme British natan atopa jati na Manipur da loilam sanduk na palam mi haib laite British laktringi matamda singtam nungsina palame ning tamlab matung India da tindringai bob khating amsung sanayai megi matam amade moirang koireng gi matamda singtam nungsina na leirame khatnaba yengthinaba ban leiramde fongdoki Thauramadu da PPCM gi ko convener oibaga loinana observation committee gi chairman su oiriba en bimol na hai Thauramas state level gi thak pangthok ba honabaga loinana mari lenaba lenga ki loisang singdasu taksilagani hana fongdoki Mata maduda sanayai mana in charge loruna Manipur ase mana pan batawani haiduna pop kuting ase ko dwayate haiduna cornea wainalang immediate thadokro ekoani si Manipur sem dwayaro aduna pop lao ekoani pulaga lepa ka si sem bata makoyani na chihi kaya pura me yam phajana
ani asina pullaga chinga tam pun batada percaya yam nungai hayang ki future ase ekoi ani na pan ba se ekoi ni na palam ba na pan sunu na hak le rote amok kare forakata haiba ki ma ki nong sibadu ma ki bani lewani manipur ase karam kana na sakate kari na sakat le pan na sakat pra nu siba amaga thajawa amaga respect na ba masi makoina ahansing na takar imong amada lupi na tongan chat pa nipa na tongan chat pa wakan tongan chalawdi machasing adusu tongan chat patay a unity later ti you matu the integrity karamoy na lakni Salai apun manupi lamjing lov singa makhana su Manipurna British ki makutagi ningkha tam fangki numit pu ningsing duna ningkha tam gi numit pangthok rei numit su ningsing laduna lobasi ki office ta machu taret ki firal singkhat ki thauram tu da lobasi ki member sing amsung tongan mioi sing so saruk ya ki Lengak na tha sigi tara tarukta special assembly mi pham gani han torambadu yaithok la nga si pham kiba cabinet mi pham na warif lokre wa pham asing matang nga si lenga ga si wangang loi minister ts bishwajit na pausi amadi electronic media singi editor singa una kibagi thoram amada mi pham ase kari gi damakta yaithok kibano haibagi matang na marik sumo wa pham kya thamki wangang loi asigi matung ina nation im ga government of india ga sathariba wari sanaba sida waroisin oina manipur gi ngamkhai sokpa yaroi hana assembly da amuk hana gi warep reaffirm tawkraba matung handak ta chathaki parliament ki mifam adu da framework ki wafam ase bukhalak pa yai haibagi akiba leibadi tha sigi tarada special session ama kaukibane wafam ase parliament ta pukhalak ta badagi tha sigi tara taruk ta amuk yaithokibane adu hauji ki oina wafam ase pukhalak ki mami udabana assembly da amuk khana bagi mathau tadre hana cabinet na firep asid lokibin hari amaromda framework agreement ki matangda parliamentary standing committee na parliament ta pirakpa observation ki matung ina naga gi issue asi losin na ba hona ba matamda masida sokadaba state ahum habri assam arunachal pradesh amasung manipur leibana state ahum masida leiriba stakeholders singi wakhalo low batangai fade haba wafam pukhalak ki banai hauji phabu gi oina observation asi ga mari lenana center lengak tagi manipur gi ngamkhai sokpu gi wafam amta phongdorok pa leitri khodaki mifam ase maram sing asina yaithokki bani hena phongdoraki Manipur Legislative Assembly ki akhanaba session August 13 ta pangthokni han tauriba asigi maraiba khangdri assembly session ase lainga ka sin sinduna pangthokpa ngamdrabadi hausik lerib lainga ka se miyam gi kholauta da ba Michel gi lainga ni haina Manipur Pradesh Congress Committee ki spokesperson oriba kumuksam joy kisana akan wafam thamlakrei nakal maramda hausik oriba border pillar framework agreement amadi Manipur University ki wathok asigi tung koiba waroi sinama purak ngamdriba fawba Congress Party na Manipur miyam galonan akan makhongjang kaya sangsil kigani hana su lauthoki BT Rotaleba Congress Wabun the Pami Singa Unaba with the MPCC spokesperson Kumukjam Joy Kishan Fondo Kibada Mamangda Augustara the Pangtokani Hana Tauki Manipur Legislative Assembly Akanaba Mifamado Speaker Gitor Program Laban Yatok Lehaiki Lonana Session as Augustara Tarukta Amuk Pangthok Pahaina Lenga Kasigi spokesperson na Manipur gi miyam the thamki adu pangthok ko session asigi matang da hozik fawba MLA sing the notice nama faw tharaktri hayeng na Independence Day gi thoram leire phiba mas da assembly session asi pangthok ni habi gi thajaba leitre nakal lamrom da lamdam asi da leiriba miyam na Congress Party da thajabiduna Article 371 clause e Manipur da chanhan ba yaroi haina Congress Party na ting thok na lepli habu wafam thamlaki doina issue asiga mari lenana miyam gi be khongjang ma lepa leitana sangsili adubu luri badi assembly session asi kaugoda balenga nga chenduna leiri Congress Party ki badi assembly mifam asi tawdabani haiba maral siraduna khumukcham joy kisana hauji leir balenga ka sina guts leira badi athu matam da assembly gi mifam kaubiyo loinana MLA singi wafum phongdong na bagi tanja fangallu haina demand tauki तारीख 13 यौरबफाउता नोटिस अमता थोक्तुना थमले मसिना ताकपदी लैंगा असिना मणिपुर प्रजा मियाम अमदी मियामबु गी म्यूट ओइरेबा एमएलए सिंग सिंबु फागी ओइना लौरे
मखोइदसु ओइदब नमथाक तौ करिगनो ऑनरेबल चीफ मिनिस्टर रिजाइन तौनी हाइबगी फिरे फोबो लौरेबसे मंगोंदा करी नुंगाइतब करी चिंगनब करी नुंगाइतब लेगे मंगोंदा नुंगनांगब म लेरिब वाफमसे हाउस लेरिब मेंबर हुंबुमक्से पुलप खनरगा अखोइ पुनम अमत ओरगा ऑनरेबल चीफ मिनिस्टर नुंगांगिसे अखोइ म्याम चंगदना पुलप सपोर्ट तौसलगा मदु नुंगांगब कोहनबा मसी सेंगना हाइदोगा प्रजा मियाम चमिनब कोहनरगदी कनम्बा प्रजा सेक्शन ग्रुप ना तंगदु लेताना लेबा ngamiगे कांग्रेस ना लेबा आसे मचेट मचेट ठोक्तनबा मफुम कया अमा पुखलकनी कीबदगी कौदबन हाइबसे अखोइना थमजरी MPCC की member Hareswar Goswami na phongdorkhibada hauzik Manipur amadi Myanmar ga taina pamafam kotha khuna do status ki lamang le habagi issue ma lakli basi sukhang khangdana BJP na ruching malai nga ga sina machin thiduna leiri border pillar 81 gi matang da trial amata tawdana pillar mafam asi hong laiti haba oidabo wafam home affairs ki minister of state Kiran Rijiju yauna BJP ki luching ma singna miyam ne thamle kotha khuna da hauzik leiriba anoba border pillar 81 gi mafam asina lengdana leiraga de border pillar 81 asiga anoba border pillar 80 amasung 82 samjinaba matamda India gi lam square kilometer ama chawbu mafam mangle haina Hareshwar Goswami na phongdokhi nakal moramda Handak lakiba survey team adudi border pillar inspection to lakpanate chumna visit to lakibane team aduna border pillar 81 gi mafam ase sayenaba ma leire hebo wafam thamlambaga loinana tha amagi manungda amuk lakani haiba thazaba miyamda piram kibane adubu masigi ona tainabada BJP gi luchingba minister of state Kiran Rijiju na parliamenta kotha khunong du yungliba border pillar 81 ase hongba leiti hebo wafam thamkiba ase lamdam asigi miyam the Utsai Benihana Hareshwar Goswami Namakataki. Inquiry ma wok tok ding dagi trial hok ding dagi e kamaina kai lege thijan dagi wa laite ba chumme ekta hai do kare sik hong di ekta hai leng di ekta hai lan di ekta hai khoi honorable Kiran Rijiju na parliament hari biduni kaim leng di puna kandana lami ba ngasai gi surveyor general duna thama gi manung da lakhini thama hai ba janda ki tangkun manga da sure sir la kan da khoi kari kari lege ba da khoi yengani hai ba podama hairami yeng ba lakani haina asuna kan da kaim da mang di har ga di tauri ba pali ba sarkar se kaino tauri ba kaino praja na makhoi na utchari mayam se akhoi chapchana hujik ti phonok matam oire Ministry of Home Affairs na English singani tarahumdoi taramari English singani tarataruk taradam sung English singani tarataret taranipanda phone kiba annual report singi matung ina India amadi Myanmar gi ngam khoida laiwaga sigi kilometer listing amaga chatruk nifu humdoi sang lam lei haina mayek sing na phone kiba laikre masi ona taina bada Ministry of State Home Kiran Rijiju na ngam khoya sida India gi lam mang balaite ngam khoya sigi asang ba ase kilometer listing amaga chamri humbutra nithoin hena Rajya Sabha thamkiba laibak thibane annual report amsung Kiran Rijiju gi wafam ase naina rubada ngamkhaya sida India gi haibadi Manipur gi lam kilometer cham humbutra mathoi sei anab lairabra haibagi wafam ase lakhibani hena ex MLA ibom chana phongdokrei Kaisam tong lai som lerek leba ex MLA asigi yum na pangthok ko paumi singa unaba matamahakna English singani tarahumdoi December amada matamatu da Lok Sabha gi MP oi kiba housing na Minister of State Home gi Minister of Home gi Thaupuri ba Rajnath Singh na matamatu ki Prime Minister Manmohan Singh da India amsung Burma English sing ama chapan humpu tareta khuyek pinakiba agreement adu ki matung ina international boundary asigi lam yathokpagi khongthang ase traditional boundary line da yathokpio haina ayu pisin ki laiki matamatu da Rajnath na laukiba phire badunga si su adamak lobiduna Prime Minister Narendra Modi ki mafam da wafam adu pukhal haninge nakal maram da center masung nation IM ki marakta chathari ba framework agreement ase bilateral oibana masigi term and condition amata Manipur da sanaba yaroi haiba khanglakpadagi agreement asigi sarukara Lok Sabha da standing committee da sanahanaba naga peace talk interlocutor RN Ravina hotnarakpane hiramasigi matang da Lok Sabha amadi Rajya Sabha da house animaki firep thamkiba matamda khana khisi haina kanagumba MP amatana wafam pukhalakhiba leite agreement asi machang oiba maru oina Manipur gi Naga sing the special status piba masung taruk suba schedule amuk hana chana hanbigi wafam yaubuna masina hena chaitheng oirakatra haibigi mi pai poe article 371 clause a haiba aside Nagaland the khakta chana gadabane masida miyam aran wa khalolda chatpi gano amade state asida chana riba article 371 clause CSA lamdam asida leriba furup khodimakta
Sanahalu haina taksin matam yore nampu sapu agreement asi sanahan yaroi wari sasi harabasu center and nation aim made Manipur lenga kyauna tripartite talk tawduna anob framework agreement am khannagadabane tangka kasi yosilakla fabuda lamdamasigi NGO political party sing yenadun laibagi mauta apun bagi saktam matau karam nangak sige haibada punna chatminaba matam yore hanasu magna makata ki Article 371 C से शेप दोगा नागालैंड की दुमाइना मणिपुर द परमानेंटली रिसाइड तो बा मियो पुनः मक्ता अप्लाई तो बा याना बा नागालैंड पे स्टेप भी है बने स्पेशल स्टेप भी है नागाद भी बिचुगा यार मिते बिरो पांगन जी बिरो लोन मक जाति पुनः ऑल कम्युनिटीज पीरगा नागालैंड पे तो इवेंट तो अदु वरे कोई वेलकम तो जे 371 सी असे लान हाइने बा ए चनगा दुम नते तीसरा सीधा हापचल सेम करो तब तो सेम मतमदा कोई जाति पुनः की सेम भी हो नगाई तो सेम भी यारो Article 371 clause Manipur ki ngam khaida sanaba yaroi haina United Committee Manipur UCM na section wa thamlakli UCM na changchile khongjang ase India government ki mayok tane kanagumba furup amatagi mayok tanate tonga da thajaduna furup amatana mi pai tawbigan haina UCM ki president Sunil Karam na apil tawrakli Nakalamuramda August 3 Manipur University ki akhanabami fam gadori basigi matangda UCM gi miyang makhada August 3 gi namidangda Manipur pumbada maira rally chatpa lonan August 3 ta paktak ngana wakat mi fam bahaina lauthokre lamphel da leba UCM gi office ta pawmi singa unaba mada committee asigi president Sunil Karam na fongdoki bada UCM na Siliba Maira rally amade wakan mi fam asida lamdam asida leiba miyam Maira paibi Lanai Club organization singna mapung fana saruk yabiyo assembly gi akhanaba mi fam asida Manipur gi apun magi saktam kaidan naba aset paware fama lohan na bataksin si hana president asin apil tawrakli nakal maramda Manipur gi apun magi saktam kai yaroi hana miyam yeho am lakli base kanaguma furup amatagi mayok tan natte loinana Manipur mayonda tariba furup singna mi pai tawbi gano loinana Miyoi amatana lamdamasigi furup amatada nungai roida wahi wata amata sandok pidana ba wafam so UCM gi president asin apil tawrakli hayengda gi hoduna UCM gi miyang makhada sangsin gadur ba khongjang asi nathai na chat khidana ba haiduna akhana ba slogan taruksu lauthoki slogan singa de peace talk na Manipur thugai ba yar peace talk Manipur chat na ba yaroi India ne Manipur thugai bi yaroi Manipur gi apun magi saktam kai bi yaroi long live Manipur kanglup nai ba thausil Manipur na yaroi Manipur assembly na miyam gi waref lawgadabni haiba sing ashini khongjang achida miyam da appeal tawjening hauzik rimar oina UCM gi nakong da taba laijare mi paibe aba pon ba pau khara sandok bo wafam si leiri che machi tawbiganu aikoina changjali ba khongjang che aikoi ki hingminari ba laiminari ba purma sigi kanam tak against nate aikoina thengna ba aduguma pham di government of India da aikoina masi fight tawna bidamta appeal tawjari maramadana Manipur da khundamina riba mapungaina Imphal area da tabiri ba purup punamaki isinna usu Manipur da paktana tari ba singsida mafam sida sugumba kanagama purup kang omagi nungai roida ba amsung pamda ba wafam jing sandok biganu aikoina aikoi gi apun bagi interest che punna ngamina na bidamta aikoi thodang longmina chi tampakta tabiri ba singi isnau punamangna su Hiram asida mi paiba amasun nungai taba apprehension do madu pukki badu tawbiganu Nagaland chanariba article 371 clause ASA Manipur da susanab yaroi haiduna lakle August 3 iramdam inadio khat lopna sinduna singjamai kaithel miyam gi wakat mi fam chathagane singjamai amade masigi akoi bad lerbi yumthong khudimakki miyoi amam thoraktuna saruk yan yabiu hana cherol amada khangalakli loinana singjamai kaithel dukal famni basingnasu nomagi sintha leptuna wakat mi fam asibu mapung fan na bahona biu hana apil tarukli United Committee Manipur UCM gi makhada United People's Front UPF Manipur Bishnupur District Council South Khongthang apun manupi luf Nambol amade Nambol Women's Bander Association apun sinduranga se Nambol kaithelda wakan mifam pangthokre wakan mifam adun article 371 clause A natraga manaba ek semdur Manipur da chanahan ba yaroi haina demand tauki Eastern Nagaland gi miyambu Nagaland government na mirai bire Nagaland gi
तोखाई ताजरगे हाइदुना इहो क्या तौरिबा अदु लोइसिनबियो नसागी सुमांग सित्रंगैदा मीगी सुमांग सित्रनबा होनरक्लिबा नागालैंड गी चीफ मिनिस्टर गी खोंगफम हंदोकदबने हाना हानागी डिप्यूटी सीएम ओइरंबा गायखंगमना फोंदोरक्ली वाफम असी यारिपो खोइरोम मथक लेकायदा नौना साब मल्टीपर्पज कम्युनिटी हॉल अमा संगाबगी थौरम द फोंदोखिबनै गायखंगमना मखा तारादुना हाई नागालैंड गी असेंबली दा नागा ताबा मफम सिंग पुनसिनबगी वारेफ लौबाइबसी लोन याबरा असुगम वारेबसी कांग्रेस पार्टी ने कंडेम तवे वारेबसी की मतंग न बीजेपी लेंगा गसिना वाही अमा फावा फोंदोक्तबा से कांग्रेस पार्टी ना ngaktab ngamde haina फोंदोखी मणिपुर की गवर्नर ना स्टेट की चीफ मिनिस्टर मिनिस्टर ऑफ स्टेट फॉर टूरिज्म KJ अल्फोस यावना इंडिया की स्वदेश दर्शन स्कीम की मखादा पाइखटपा डेवलपमेंट ऑफ नॉर्थ ईस्ट सर्किट इम्फाल एंड खोंगजोम प्रोजेक्ट ngasi संगाखरे इंडिया की मफम क्या स्कीम की मखादा थबक क्या पाइखलबसु संगाबगी ओइना दिंगसी मणिपुर पांगथोकलिबा सिना अहानबो ओइरी कंगला उत्तरा ममांग पांगथोकी थौरम अदुगी खुदोंग चाब लौरदुना इंडिया की आइकॉनिक सिटी सिंग की ममिंग लाउथोकपदा इम्फाल सिटी सु यौहनबिननबा मणिपुर की गवर्नर डॉक्टर नजमा हब्दुल्लाना मणिपुर मिनिस्टर ऑफ स्टेट फॉर टूरिज्म KJ अल्फोस की खुथांग प्राइम मिनिस्टर इब चेरोल अमसु खुसिनकी ngasi pangthokiba thoram aduda governor Nazma Haptula Manipur state asibu masamaki pongnapam lamdam gumna lamdam asigi fazaba top culture sana khonaba ima kaitelamadi mahosagi fazabana chingba kaya minister of state for tourism KJ Alfos ki mafam da singthaduna Imphal asi India ki iconic city ama oina lauthokpada khwaidik matik sab city ni haina pungning singchinki ngasi sanga kheba development of north east circuit Imphal and Khongjom project hariba thorang ase malem gi lam koiba singi pungning singchin gi pandam da mafam kaya semgat narbagi damak India legang na hokiba chahi English singani taramari taramanga da haudokiba swadesh darshan and prasad haiba scheme asigi makhada north east ki oina north east India circuit hana mingthonduna haukiba chahi listing ani taramanga tarataruk ki hauduna north east ki tongan mafam singda thabak paikhat ba horkibanei Ministry of Tourism na Central Financial Assistant State Government da piduna paikhaleba thabagase Manipur ki oina Imphal mayol la leriba kangla semgat pa amade Khongjom War Memorial semgat na bagi damak purna lupa koti humbutara ni thoi kaithara khibanei Estera sida mamang the Congress na luching balangak leiringai matam dagi hau kraba thabak singase maruoina kangla gi light and sound show Sri Govindaji temple mamang da ras lila sanan bagi damak platform ma saba loinana rock garden na chingba tongan ba semga sagat pa sing yauri loinana Khongjom gi oina war memorial complex ta kiba lambi da leiba thong Kombirei lake semgat pa amadi solid waste management unit semgat pa na chingba kaya su yauri I'm happy that Kaziranga is being declared one of the iconic places. But Mr. Minister, I'm a zoologist. I know about human beings and animals. Kaziranga has got single horn rhino. But it is not unique for Kaziranga. Single horn rhino is also found in Nepal and Bhutan and the grassland of the sub-Himalayan region. But Sanga is the only animal which is found only in Manipur, which was considered to be extinct till a few was discovered on the only floating island at the Loktak Lake. Polo started in Manipur and we have continued our presence in the field of sport by winning 3 gold medals by our girls of Manipur. Tell the Prime Minister to declare Imphal. There could be no other place I can tell you in the country with so much of history, with so much of culture, with so much of sport, with so much to see throughout the northeastern region. My throat is bad, but my writings are there. ngasi fangthokiba sangab gi thormada state lenga ki khwai puning singsingai oba wafam oina Minister of State for Tourism KJ Alfos na lamdamasi ki tourism saukhanna ba fazab project sing semdar ministry da pikhala u haiba wafam asini ngasi gi thoram adugi akhana ba mithung len oina saruk yakhiba KJ Alfos na hai India da khwai yamna thabak piba sector asi tourism sector na oiri laiba gasi gi
GDP की साद तरेती tourism sector की लाख पने लोना मियोई लाख कया मसु थबक पीब ngamlibni have wafam phongdoki Markna hai ngasi markna development of Northeast Circuit Imphalan Khongjom project sangabag mari lena lak pada Manipur ki chief minister na kari anu chakot thorang paikhat kadaba leibage haiba wafam hanglaki phongdoki loina wahang aduga mari lena na KJL Force na hai CL gi wadi arai bani adu praja Fazaba tung koina sat kadaba project sing lengak na semduna ministry da thagat piro haiba wafam phongdok lamki thoram mapu na Sarugya ki chief minister nungthum birena Swadesh Darshan scheme gi makhada chahi lising ani tarani pan taramapan gi damak loktak pat eco ethnic park semna na ba yauna tongan ma mapham awum semgat na ba thaurang tauri phongdokhi loinana kangla gi light and sound show asi miam da un ba chayol khuding gi ut pa yana ba thaurang su tauri hana phongdokhi. Now Honorable Chief Minister was telling me, what are you going to give me today? Sir, we are all with you. You bring us good projects and we will certainly ensure that money is not the big problem, though we have our budget constraints. Let me tell you, let me share, it's not a secret. The total money available to me nationally for development works across the country in all the states and union territories is only 1,320 crores. So I have a constraint, but Northeast has been neglected for too long. We would certainly be very generous with the Northeast. We want good projects to come up and we shall certainly have a serious look at them, and we assure you that you will find Manipur will certainly find a place in our scheme of things. In the coming years, we are targeting at inclusion of different strategic locations in the state action plan to develop infrastructure that support tourist activities in the state. Our district Bishnupur, with its varied tourist attraction such as the Loktak Lake, Kaibulamzao, and the INA Memorial at Moirang, Red Hill India Peace Memorial, Lokoi Part, and a nearby tourist spot like the Sadushiru waterfall has the potential for development of such more tourist infrastructure. Bannam sung blockade imuhta leva ke sel thungi phibam da kai piroi da makalgi Khongjang Singh sanction bagi tangai fadba matam yaure hana Manipur ki speaker Yumnam Khemchana appeal tawkre wafam singa se singjamai chinga makha Laimayol Art Center da Fisabi Singh da sewing machine amsung certificate yenthok gi thoram da wangang naduna speaker na phongdoki bane United Workers Association singjamai na sindur pangtoki ba thoram da constituency ki Fisabi sam yangkai da sewing machine amsung certificate sing khushina ki Sing machine funkraba Fisabi Singh ado tha mari fi tubagi training mai pak na loreba myo ingak tani thawrama du speaker makhata na hai ban blockade leitab lamdam da work culture amasung sel tumgi phibam phagalakane ban blockade tawbuna kaya yamna mangjabagi habidum yamna khanthabi matam oire hana phongdoki loinana sewing machine funkraba Fisabi Singh na are madat aithokpagi mahota senthok lambi leina na kan hona biu hana su mak na appeal tawki Tam sanga Manipur se ban blockade se to ki matik lairam badagi sayo musi lepu bada maya puna mak sum haraw bada mai toromi ban leitaba blockade leitaba wa culture establish tawi economy pakatori ni ado handak si ban si ano botol pasang sana so heta koksan ba haidi ban da wai si mapan thok ta bani thabak taw da bani bergadi state si economy so interest ni thamjini model of education si kitang onthok pagi Tanja makak punat long nabi tangai pada lay hene di thamjage sarkarna mioi kudimak thawak pibang ambagi sakti su leita banina paisa na isabu senthok lambi thibagi chowa lambi ama oiribada ai so anam matek pangjage matanga swaida break emalojage break ematungda kidney transplant tawrba patient singi darkar lai hidak langtak sing lem na athu matamda fanglagane hana health minister Elzant Kumana thajab phongdoki bagi pau amade Manipur amasung malem gi tongan ba I pau sing puduna lakchage impact news pu migeng taduna lebiu break ematungda mayam amu nataram nokchari loinana bulletin sigi makhata pau sing miyam de pijari kidney transplant tawrba patient singi darkar oi bi hidak langtak sing lem na athu matamda fanglagani hana health minister Elzant Kumana thajab pi krei wafam singa si Manipur leiba Manipur press club ta
All Manipur Kidney Transplant Patients Welfare Association ki mari suba foundation de pangthok ki thoram da phongdo ki bani thoram da thoi mithung men on saruk ya ki Jayant Kumar na mi amna organ ma transplant tabu matam da kanglup lanai amad lining lysol singmi ki khena bam ta laite masina takpode aikhoi amatani kanglup amade lining lysol ki khena ba thamba hai basi apang magi thawong ne aikhoi narakpu matam da khena ba thamdana Mateng pangnamagum aikhoi amatu oibagi lipul sesin handuna puna hingminase ana health minister miyam da apil tauki makha taraduna mofna medical staff singbu fuwa yaning da phongdok laduna thokriba laibak thiba thodok sing ado medical staff fuwa gi mahuta logi mateng lawduna action lawbiu haina su phongdoki kidney oina dunya to poganda piri gi duga lawbi duga sidi muslim ki kidney ne ai lawbi kan ai Sini tribal discrimination mada ini dari sini aku ikuti di mang skeleton sini mikai ini sini bahan ini ada lagi berapa tu dia kali dia ada lagi apa orang baik pun lebih aku bagi tuan tuan mungkin aku makan lebih mana 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 jangan lagi kita pun kita berjadi kita boleh kamu ini mesti sih soal makan tu cuma mana tu nak sini lagi tu nak cuma ni nak sih tu nak tahu tu ni makan tu Numit Humbudra Manga Helaba Manipur University ki wathoga sida hauze fawa losin mangamdan laibana laiga asin education sector mirai bani hana All India Students Federation ki National General Secretary Biswajit Kumar na phongdokrei ngasi Manipur University ki campus manungda hunger strike chathariba khongjang asibu saugat po oina saruk yab la kiba AISF ki national team adubu luching kiba Biswajit Kumar na pawmi singda wafam asi phongdor ki bani Magna Makatana High University the Laiba section Kudimagna Yadraba Mioy Amabu Housing Fawa Lautoktana Laiba si Langak na education politics Taubane Laivaga Laki Lamdamasigi Yam Laba Mahiro Sing Asigidamak AISF na Mamang Tada Ministry of Human Resource Office the Tomjinduna Yo Sanction Kre Parliament the Fawa Yorub issue as Housing Fawa Lotion Mangamdana Laibasi Yamna Laibak Tibane AISF ki Maikai Degesu Makatana VC Professor AP Pandey asi Sindok Tribu Fawa Makatana Mangjil Thana Saruk Yak Kigani Fongdoki Handak Manipur University ki VCS ki Mayokta Oza staff amadi Mahiro ki apunba community na amato oina iyo sanction minaba sina India da achaw tamjiningai oiba parama su oiragan hana maangna phongdoki We stand with the demand of the students, teacher and employee here. So we came here in solidarity with their movement, and I from the All India organization AISF, I strongly demands immediate removal of this AP Pandey, and without his removal this university will not come in function. So immediate central government MHRD need to remove him and appoint a new and good vice chancellor here, and also the students and teachers, they all are they are demanding in interest of the Manipur University, and not only in the Manipur University, the Manipur state and the whole in interest of the education. Lakliba Augustara Tarukta Pangto Kodraba Tau Pebam Chitaranjan Gitaramari Raksuba Laikida beginning sing numerasi yang biduna passions Senba Gari Sing Lepagi Kongjang sanction Gani Tauriba se Handok Yohana Manipur Students Federation MSF ki Maikai de Marilena Singi Puning Chingsilakli Ngasi Kwakate Labor Amuko office the Paumi Singa Unabamada MSF ki President Ngariambam Milan Fondor Kibada passenger Pubagari Singna numerasi Sinta left on Manipur Gingam Kai Kan Marilena sanction gador be khongjang asi tangai fadana sanction da yadrabasu numina sida pangto kodorba athau pebam chitranjan gi taramari raksuba laikhida be ning sing numit ka mari lenena miyamna chathok chasin tawba maruina mahiro singna chathok chasin tawba da athing pibi ganu pongdoraki Magna Hai numerasi ayuk ta Bishnupur Bazar da laiba thau pebam chitranjan gi mitam da miyamna laisu katuna ayuk pung tarada gi hauduna takhel kai dagi kwa kaithel tidem ground for wangang da khongchar ma chatuna mafam aduda miyam gi mifam ma su pangthokani phongdoki Panbayab MSF ki advisor oiram pebam chitaranjan na haukiba kumjali singani sumna mari August taramanga da miyam na amu lo haina khangnariba aspa 1958 ki marum da chatharak miot minei Mihat mipun kya gi mayok ta masana masabu mai thajaduna malem gi miyam da thauna hap ngamba khongjang ngama changchinduna thangnaba numit August 13 ta laikidabani
ब्लैक लॉ सिंह मायोक्ता लेप नुमित हाइदना अखोइना पांथोकजगदोरिबा थौरम असिदा अकायबा अयेतपा पीबीदनबा लोइना लोइनाना असिगुम्बा खोंजंग असि यारगदी हंदोकपिननबा एमएसएफ की मार्केट की अपील तौजरी करीगुम्बा खोंजंग जे चंगसन बिगेदब लेरबसु एमएसएफ की थौमी सिंगना अमदि एमएसएफ की हारिबा डेट एनिवर्सरी ऑब्जर्वेशन असिदा यावबा लाकदोरिबा मियामदा थोदोपा अकायबा अयेतपा पीबीदनबसु एमएसएफ की मार्केट की अपील तौजरी असिगुम्बा थौरम असि पांथोकनबो हनबदा तोंगान तोंगानबा स्टेक होल्डर सिंगदगी सीएसओ सिंगदगी एनजीओ सिंगदगी गवर्नमेंट ऑर्गेनाइजेशन सिंगदगी पांगबिरकपा मतेंग एमएसएफ न मतम पुंबगी ओइना काउजरोय अमदि तौबिमन खांबु उच्चरी लोइनाना लाकदोरिबा अगस्त 13 असिदसु पांथोकदोरिबा थोरमसिदसु लेबाक मियाम हुपना तौदबे याद्रबा इथौदांगनी खनबिरकांदा तिदिंग ग्राउंड लेंबिरागा हरिबा मियामगी ओबा मिफम अमदि तखेल लेकाइदगिना तिदिंग ग्राउंड बौ चटकदोरिबा साइलेंट प्रोटेस्ट रैली नचिंगबसि सरुक याबी इम्फाल वेस्ट की डीसी एन प्रवीण नंगसी लमफेल डीसी कॉम्प्लेक्स मनुंग दलेबे कोम्बिरै होलदा डिस्ट्रिक्ट असि गोइबा तोंगान तोंगान बलेंगा की थबक थौरम सिंगी मरुइबा इन्फॉर्मेशन खुदिंगमक फंगबा याबा अनबो वेबसाइट मा हांगदोक्रे हांगदोकपुगी थौरम अदुदा डीसी प्रवीण हाई इंडिया की ओना अतै मफम द तौबुगम इम्फाल वेस्ट की ओना सु सिक्योर स्केलेबल अमदि सुगम या वेबसाइट एज ए सर्विस S3YS हाइबा थौरांग अमगी मखादा वेबसाइट असे हांगदोकपने मसिदा ख्वाइदगी नौबा सॉफ्टवेयर क्या सिजनरी वेबसाइट असिदा डिस्ट्रिक्ट असिगी ख्वाइदगी नौबा इन्फॉर्मेशन खुदिमक इंग्लिश अमदी मणिपुरी लोनदा यावगनी अमदे उबगी शक्ति वाटलबसिंगिदमक्तसु वेबसाइट असे चंगबा मतमदा मथनता पाहलकपा याबगी सॉफ्टवेयर सु यावरी वेबसाइट असे मियामना imphalwest.nic.in दा चंगलग मतम अमा हेक्तदा येंगबा यागनी हारी वेबसाइट से हजिक हाँ इंग्लिश वर्जन खतनी तिंग होना वेबसाइट से बाइलिंगुअल मणिपुरी इंग्लिश की कनो कलर ब्लाइंडनेस लेब कांगबुसिंग वेबसाइट से नरेटर है मोई कनो यावरी मधु सिजनरगा इरिब कईदौरीबद दुम पाथोरकने अखोई वेबसाइट से हापीबसी डिस्ट्रिक्ट की हिस्ट्री सेंसस की मतंगदा डिस्ट्रिक्ट से लेरिब ऑफिसेस ऑफिसर्स डिस्ट्रिक्ट पाखलीब तोान तोान डेवलपमेंटल प्रोग्राम डिस्ट्रिक्ट की ऑफिसर्स मैम से पीब सर्विसेस मैम मधु कमायन अप्लाई तौरकनी ऑनलाइन तौरपगी मधुगी विंडोज मैम लोन भी यावरे हाँ लेरब वर्जन हेन फब कहोनी वेबसाइट हयेंग लेबाक असगी हुमपुतरा निथोई सुबा निंगतम नुमित इंडिपेंडेंस डे न लाकपदा मणिपुर की मियामदा गवर्नर डॉक्टर नाजमा हब्दुल्ला चीफ मिनिस्टर एन बीरेन अमदी वर्क्स मिनिस्टर थोंगाम बिश्वजितना याइफा पाउजल पिनरकली मखोई की पाउजल सिंग अदुदा नुंगाइरब नुमित असिन लाकपदा स्टेट असिदा नुंगाइ याइफाबा मदे इंगन तपना मराचे न पानब स्टेट म ओइरसनु हाइना फोंदोरकली हयेंग अगस्त 15 पांथोकदरब इंडिपेंडेंस डे थौरम की मांगोइनना एसपी इम्फाल वेस्ट जोगेश्चंद्र हाउबीजम की मियंग मखादा एडिशनल एसपी ऑपरेशन टीएस कृष्ण तोमिना लुचिंगबा टीम अमना नंबुल तुरेल की नागेता लैरब मोंगसोंग सिंह सेंगदोकपगी थबक थौरम पांथोकरे कैसामपाट जंक्शन दगी हौदुना पिसुम फाव पांथोकिबा सोशल सर्विस अदुदा हारिब सोशल सर्विस असी मरुओइन हयेंग पांथोकदरब इंडिपेंडेंस डे की थौरमदा थोनंगदब थौदोक थोक्तनरब इम्फाल वेस्ट डिस्ट्रिक्ट पुलिस ना पाइखटपा सेक्शन थौरांगी सरुक अमनी एसपी जोगेश्चंद्र हाउबीजम की मियंग मखादा इम्फाल वेस्ट पुलिस की टीम अमनसु इम्फाल वेस्ट डिस्ट्रिक्ट मनुंग चना कैसामथोंग एरियादा थीब हुम की थबक चथखरे अयुपुंग मरी मखाइदगी तरुक फाव चथकीब ऑपरेशन अदुगी सरुकम ओइना युमथोंग खुदिंग चंगदुना थीब हुम की थबक चथकी लोइनाना मियोय कयामसु वेरिफिकेशन तौकी नुपी पुलिस पर्सनल सिंग यावना चथकीब ऑपरेशन अदुदा फामिपुन यावबुदी लैखिदे इंडिपेंडेंस डे सेलिब्रेशन की मांगोइनना बिष्णुपुर पुलिस स्टेशन की मनुंग चना नुंगसाई चिरु खुलदा थीब हुम की थबक चथखरे बिष्णुपुर डिस्ट्रिक्ट की एडिशनल एसपी ऑपरेशन केएसएस मनिहार की मियंग मखादा बिष्णुपुर पुलिस स्टेशन की ऑफिसर इंचार्ज बी लुंथांग वाईफाई न लुचिंग टीम अमना चथकी ऑपरेशन अदुगा मरी लेना मियोई चनी कुंथ्रा तरेट वेरीफाइड तौकी ऑपरेशन अदु अयुपुंग मंगादगी तरुक फावबा पांगथोकी
Federation of Government College Teachers Association Manipurna Manipur University ki lairiba wathok asi karigidamak numit humputra surab fawba loisinna na hona dribana haina amari lena basingda wahang torkli democracy ni haiduna mai tambada soon bahaibasi lamdamasi ki mai masing tambada sotha hunna machak ama oigani hana su thamlakli Hauki bachahi lisingani tara Manipuri edition oina phone krab lyric firal ngasi English edition da amuk hanna phone kray International Peace and Social Advancement IPSAN Khomjin Tasin Malari Gado Imphal Ginupi Lal hold the phone Kibani. Paumi Singh the Wang Angladon IPSA President Joy Chandra Kontojamna, Larigasina, Lamdamas the lady of Firal Gisayana Bado, Kohan Gamlagani, Mamang Takta, Mapan the Leba, Manipuri Macha Singna, Istagi Firal Utpada, Salagi Machu Taritki Firal Adu, Putok Tengna Kre, Asigumba. Saya na ba si kong nung nabagita mag ifsan English ngani tarada seminar mapangtok na resource person singi mot lowkey seminar adu ki paper sing adu English ngani tarata Manipuri edition gi oina larik oina phone ki larik adu da state asina British ki makada laitringai da ipa ipu singa season ma firal adu bo isagi firal oid puthok le made lining laisol gi oina salai tari ki firal adu bo puthok tu miyam da khangal le han phongdoki ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯆꯔꯤꯕ ꯑꯁꯤꯅ ꯂꯩꯕꯥꯛꯀꯤ ꯐꯤꯔꯥꯟ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯄꯔꯁꯟꯁꯤꯡꯅ ꯅꯩꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯦ ꯃꯤꯈꯥ ꯄꯣꯟꯗ꯭ꯔꯤꯉꯩꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ kana kana adugumlaba mayamgi mikha phondringai mamangda lejaramba adugumlaba firandu oina aikoina lawba mathau tai haina aikoi miyamna khanara matungda hairiba firan ase aikoina lawjabani firan ase laiba ki firan haiba amaga nakal aikoina backdrop te yeiba ase amana aikoigi isam chamba aikoi people singna season ba yaba firan haiba gunga firan ani ase puthokjabani Yumnam Siam na hoki ba August tara humdoida lamboi khunang khungda leba masagi yumda laikhidabada CPI Uripok Local Council na thokpa chero lamada awab phongdorokli Assam Pradesh Manipuri Association sindo ngarang Assam gi hozaida sam kuntaret suba bir tikendrajit ningsing thorom Manipuri Sahitya Parishad Bhavan hozai gi hold pangthokrai association asigi president Y Nayanna association gi firal singkhat pagalonena hozai Nutan Bazar da khilba bir tikendrajit ki mitamda mitam lairiba mafam dagi hauduna tongan ba hozai gi mafam singda wangang da ba khongchar ma chatki khongchar aduda Assam Manipur Tripura amadi Bangladesh ki mioi listing ama hen man saruk yaki thawrman da saruk yaduna Manipur gi deputy chief minister Yumnam Joy Kumana laiba gastigi na oina tongan mahiram singda thabak tawriba singda award sing piduna kai khumna ba utki Texam Sports and Cultural Organization TSCO na sinduna Thabal District Texam Laibungda ngarang gi chatharak kuntra mari raksuba athaubu singi numida made high school gi thak ta pangthokpa annual literary meet 2018 ngasi loisin krai loisin mi ki thorma da wangjing ten tha kendra gi MLA Paunam Brojen Singh yauna miyoi kyana saruk yaki thorma du gi saruka moina athaubu sing ayek pumitam da laisu katuna amade minute ani tumen leptona kai khumna ba utki literary meet adu gi saruka moina English amasung Manipuri lol da laibak ningba saireng sangdam naba fancy dress amasung isai sangdam naba chingba kaya amasu pangthoki loina makok mathang tarab singda mana mathum singsu yenthoki Mari Suba Inter-District Bodybuilding amadi Ani Suba Men's Fitness Contest Imphal West District na point Kulumdoi fangdura team champion oiba ngamkray ngarang Naurem Thong Samu Sangda leiba Brilliant Club ki community hall da pangthoki ba contest aduda men physics ki kanglup ta Thawbal gi IHS Mizen Bisnupur ki IHS Malem ngan ba amasung Imphal West ki Muhammad Sahanabaz Sahana ahan ba Ani Suba amasung ahum chuba position ta ki men fitness ki kanglup ta na Imphal East ki Muhammad Fazirul Haq na ahan mo position loina na Thawal gi Dayananda Ningombam amasung Bisnupur gi ay Social Kumar na Ani Suba amasung ahum suba position ta ki baga loina na women bodybuilding contest ta Thawal gi W Zamuna Devi amasung Imphal West ki Irengbam Kabita Devi ani na ahan ba madi Ani suba position ta ki
Sathakhiba contest asigi master gi kanglupta Imphal West ki M Amar amasung Imphal East ki N Ozit anina ahanba amadi ani suba position takiba loinana senior ki kanglupta Imphal West ki N L Neta amadi Imphal East ki L Gopeshwar amadi Imphal West ki S Robert na ahanba ani suba amasung om suba position sing tanaki Sathakhiba bodybuilding championship asida Imphal East, Imphal West, Thoubal, Kakching, Bishnupur amadi Tengnoupal district singdagi junior kanglupta mioi tara manga, senior kanglupta mioi taruk, men fitness ki kanglupta mioi kunma thoina saruk yabag loinana women bodybuilding contest sanaroi ani yabadi master ki kanglupta mioi ani punna safaba amadi safabi nifu tarukna saruk yaki Matanga soy da bulletin ase tension jadring ki mangoy na headlines mo na tamjari Humputra ni toy silva Manipur ning tamnum ki thorom pang thokre instrument of association amukhan hingal na ba assembly de khana matam oi re hana maiding ulai sem sana jaw bu phong dokre Lengak na tha si kitara taruk ta special assembly ni pham gani hana torom ba do yai thok la na si pham ki ba cabinet ni pham na walet lokre August tara taruk ki assembly session asi pangthok pangamdrapati pale belenga ga simiam gi kholau ta daba michian gelenga ni hana state congress na akan bawa pam thamlakli India mri Myanmar ngam khai gi apunba asang ber kilometer chamo kumputra ma thoi watna union minister Rezi Juna Rajya Sabha da thamki bawa pam lai bakti ni hana ex MLA L Ibom Chana Fongdorotli Article 371 Clause A Manipur Chanahan Yaroi UCM na changchili bakong janga sa India government ki mayok tane kanagumba furuk amatagi mayok tan natte hana pongdorokli Amasung Manipur ki Governor Dr. Nazma Hatulana Swadesh Darshan scheme ki makara paikatpa development of Northeast Circuit Imphal and Kongjom project ngasi sangakre